ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏ ꯗꯤꯗꯤ ꯍꯥꯏꯅꯩꯕꯀꯣ ꯗꯤꯗꯤꯁꯦ ꯕꯦꯡꯒꯣꯂꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟꯁꯤꯞ ꯃꯅꯨꯡꯗꯨꯗ ꯀ꯭ꯋꯥꯇꯔꯁꯤꯡꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯁꯕꯦꯟꯒꯤꯅꯦꯀꯣ ꯀꯣꯂꯤꯛꯀꯤ ꯃꯥꯒꯤ ꯋꯥꯏꯐꯅꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯦꯕ ꯆꯍꯤ 5ꯃꯨꯛ ꯁꯨꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄꯗ ꯃꯣꯏ ꯃꯌꯨꯝꯗ ꯂꯥꯛꯑꯣꯅ ꯆꯪꯉꯨꯕ ꯃꯥꯗꯣ ꯃꯣꯏ ꯑꯅꯤ ꯈꯛꯇꯅꯦꯕꯀꯣ ꯃꯔꯤ ꯃꯆꯥ ꯃꯁꯨꯗꯤ ꯂꯣꯏꯅ ꯃꯄꯥꯟ ꯂꯩꯈ꯭ꯔꯦꯗ ꯍꯔꯥꯎꯗꯅ ꯃꯣꯏ ꯃꯌꯨꯝꯁꯦ ꯎꯠꯂꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯃꯌꯨꯝꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨ ꯌꯥꯝ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯋꯥꯡꯕꯗꯤ ꯅꯠꯇꯕ ꯐ꯭ꯂꯣꯔ 3ꯂ ꯀꯩꯅꯣ ꯑꯣꯏꯌꯦ ꯑꯗꯩ ꯈꯔ ꯑꯃꯅ ꯔꯦꯟ ꯄꯤꯊꯣꯛꯄ ꯃꯤꯁꯦ ꯈꯪꯍꯧꯗꯦ ꯂꯩꯃꯤꯟꯅꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯑꯍꯜ ꯑꯣꯏꯁꯜꯂꯦ ꯑꯩꯈꯣꯏꯁꯨ ꯑꯣꯏꯁꯜꯂꯦꯀꯣ ꯃꯥꯗ ꯅꯠꯇꯦ ꯃꯆꯥ ꯀꯩꯀꯩꯅꯦ ꯂꯣꯏ ꯃꯄꯥꯟ ꯂꯩꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯤꯖꯔꯦ ꯃꯣꯏ ꯃꯌꯨꯝꯗ कारपेंटर बुला के बहुत अच्छा बना वीडियो से मेमोरी होने लेटरिन बाथरूम थी वो अभी जो बोल रहे थे इतना देखो हाँ वाह बेबू लग रहा है अच्छा बहुत अच्छा बना है देखो बहुत अच्छा बना है और ये किचन हाँ और सीसीटीवी कैमरा भी है अच्छा चिमनी भी लगाया हाँ वॉशिंग मशीन डिश वॉशर यूज किया अच्छा है क्या अरे वॉशिंग मशीन वो तो वॉशिंग मशीन डिश वॉशर अच्छा है अरे कॉमन लेट्रिन बाथ किसका है ये रूम और ये तो लेट्रिन बाथरूम का मन हाँ हाँ कोई भी जा सकते हैं और ये प्रीतम का ओह कितना शांति से है ना ये प्रीतम का ये देखो अच्छा है ना ग्रेसी इधर ही बनाया देखो सबसे अच्छा ये अच्छा लग रहा है इसका प्लान सब अच्छा है ये बेम्बू वाला टाइल्स बहुत अच्छा है ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯗꯣꯏꯅ ꯐꯥꯅꯦꯕ ꯑꯗꯨ ꯊꯤꯕ꯭ꯔꯣꯏꯕ ꯅꯠꯇ꯭ꯔꯥ कैसा लगा अच्छा है इसलिए तो वीडियो भी बनाया बहुत है बाबू को तो 4 यूनिवर्सिटी है इतना पढ़ा करो ना ये क्या है चिकन ओके जो लगेगा लेना ये सिखाएंगे चिकन चिकन है खाओ